mayambu ikugnona khoirumjari ngasisu mayamgi nungainabagidama Manipuri horror story ama mupuduna laksari horror story asigi maming mi nate laini wari asi hingliba amadi sikraba kanagumbi amattaga mari nejati tabiriba singi ngahak pathanabagidamata semjapa warini hojik mayamda khudol tamjari Manipuri horror story mi nate laini Singyagi khul amagi yum lanna taba lekai amada Bikram saurakhibani pikli ngaidagi nongmai paiba yamna pamjana hori aduga maromdana mahaksi makok yamna fattaba haibadi laik laisu kaya haitaba miyoy ama oina sauraki mahaki mama mapanadi mahakpu mathanta poi haiduna yamaluna tawjarami lairik kharada orebasu hainaba haiduna apha aphaba school da tamhalibani ayuki nungthingi tuition tharibani adubu Bikram gi makoktadi isang sangde magi nutigi thabak haibabu ayuktagi mamanaba singa leirak khulakta nongmai kamnabi sanaba madagi pukrida lainang taba makai layoluba madagi karaga school chatpa school soti huralaga lakpa yum yoraga mapana ayukte tuition chatti haiduna phuba masini adubu hojiti Bikram class 9 karakle aduna mahuk saga manadri hana tawramba adudi tawkhidre madudagi henba oina tawkhre hojik tawriba asina class ki mamanabi singda nuksi pami haiba madudagi ojana phuba masida oina chathakre Bikram gi class aduta Bikram ga channel punba kok manajaba mamanaba bangka yauri makoi ani pakhrabadi mai ising sangdre nong manumit ama bangka ga Bikram ga wari ama tanarami makoi school gi class 10 kabi Susitra tu masak yamna fajai adubu Bikramna haibadati sukya yadi maramaduna leiwa tawraga fasi haina ki maduda bangkana leiwadi kamaina tawgadabano aidi haite haina khumki maduda Bikramna hai budu leiwadodi aisu haitene larik tagi paraga haiga tawbani ne mahik sidi o larik tagi pagadaba oire ado larik tikarai ha ai haigase ngahane ikhui imana bazar chappada phunga wari ama leire maduda lukhrabi macha nupa amana migi ningthogi nupi masak phajabido mantra tawraga pharaga lobi wanida bai Bikram kaino haidubo ningthogi macha nupi nataba ningthogi nupi haiba as ningthogi macha nupi haiba nemi nana du kai pange maikhet maru amana ne khara sengdo ko o yare ado Lukrabina nithong macha nupidu leiwa tawraga phare adu kaidoraba pakhati as lukrabidu nati minaw nanggo lukrabigi macha nupa duna haiba aisu hajudi lukrabigi macha nupa dana nana do kaida pange maikhet maru amana ne khara sengdu ko masi hairaga panjin manaraba maru ani do nukmin aduga Bikramna makha tari ado madugi lukrabigi macha duna leiwa tawraga phabada sijin nakiba mantra do laiktuda yawe aduga tawbugi mawngsune loina yawe ngaiko tawbugi mawong haidu kamai tawduiba laibro lubro lai lu haiduni bai Susitra gi manakta changaga maga loinaraga leiba phi ama hekta lauraga laedana aduga phiduda leiwaje solaga mangonda amuk pikhigadoine madi aikhoiga khangnaba nupi su nate kamaina magi phi laurduiba aduisu mathakta aikhoidagidi mana class 1 nisidi karigumba khangnara ene khalone school dagi tanthokpa simadi soidabini nangdi mangasu yai aidi mangba yaba mi nateba bai bangka nangdi kirakpai bongni ne nang kiraga to ai thabak to ithna tawgese aduga masigi plan se bangkra tawbuni edana nongoda ta tainaraga lore adu yoradi humjalla ani hainabidaga leire nangna haido yaro haiba migi nupidugi phidubu kamai lawdino sam natraga magi khongulgi uful hairati poto khanaba yariyaba bangka ai haigese Susitra du rumal amadi adum paibani aduna magi rumal to lauraga maduda woina tawrasi kaino ha adu yaroidro magi makutuna paiba rumal do kamai lawdiba ha nangbo hura mayam na haiba miraba as bangka nangsidi anga ga chaphe manai he ho ise rumal do mukta piyo halaga lawdadi
ꯍꯣꯏ ꯅꯨꯄꯤ ꯔꯨꯃꯥꯜꯗꯣ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯂꯧꯒꯗ꯭ꯔꯣ ꯌꯥꯗ꯭ꯔꯦ ꯚꯥꯏ ꯕꯤꯀ꯭ꯔꯝ ꯅꯪꯒꯤ ꯌꯥꯅ ꯍꯧꯔꯒ ꯑꯥꯅ ꯂꯣꯏꯕꯒꯤ ꯋꯥꯗꯣ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯥ ꯑꯥꯅ ꯇꯧꯔꯣꯏꯁꯤꯅ ꯍꯣꯅꯦ ꯌꯥꯅ ꯆꯣꯡꯁꯤꯜꯂꯨꯔꯒ ꯑꯥꯅ ꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯁꯨꯁꯤꯇ꯭ꯔꯥꯅ ꯃꯊꯟꯇꯒꯨꯝꯕ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯀꯦ ꯑꯗꯨꯗ ꯅꯪꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯄꯔꯞ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯑꯩꯒ ꯊꯨꯡꯕꯥꯏꯅꯁꯤ ꯃꯗꯨꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯁꯣꯛꯄ ꯁꯥꯒꯦ ꯃꯗꯨꯗ ꯅꯪꯅ ꯁꯨꯁꯤꯇ꯭ꯔꯥꯗꯒꯤ ꯔꯨꯃꯥꯜꯗꯣ ꯂꯧꯔꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕ ꯑꯗꯨꯗ ꯃꯟꯇ꯭ꯔꯗꯣ ꯁꯣꯜꯍꯧꯔꯁꯤ ꯍꯥ ꯑꯗꯨꯏꯗꯤ ꯌꯥꯔꯦꯗꯅ ꯑꯣꯀꯦ ꯕꯣꯁ ꯑꯗꯣ ꯑꯩ ꯍꯌꯦꯡꯁꯦ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯔꯛꯑꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯦ ꯉꯁꯤ ꯇꯧꯔꯣꯏꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯥꯏꯗꯅꯣꯍꯦ ꯃꯟꯇ꯭ꯔ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯅꯪ ꯁꯨꯕ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯂꯒ ꯀ꯭ꯂꯥꯁ ꯌꯥꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯁ꯭ꯀꯨꯜ ꯉꯟꯇꯥꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯗꯨ ꯃꯊꯟꯇ ꯂꯩꯕ ꯇꯥꯟꯖꯥ ꯑꯃꯗ ꯇꯨꯡꯂꯣꯝꯗꯒꯤ ꯕꯪꯀꯗꯨ ꯍꯣꯕꯦ ꯂꯥꯛꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯁꯨ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯤꯡꯖꯤꯟꯅꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯀꯗꯨ ꯃꯃꯤꯠ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯄꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯚꯥꯏ ꯑꯩ ꯃꯤꯠ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯔꯨꯃꯥꯜꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣꯕ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯏꯆꯦ ꯔꯨꯃꯥꯜ ꯑꯝꯇ ꯄꯤꯔꯛꯑꯣ ꯏꯃꯥꯟꯅꯕꯁꯤ ꯃꯤꯠ ꯁꯣꯛꯈ꯭ꯔꯦꯌꯦ ꯃꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯗꯤ ꯉꯁꯤ ꯔꯨꯃꯥꯜ ꯀꯥꯎꯔꯝꯃꯦ ꯑꯩ ꯃꯟꯖꯨꯗꯒꯤ ꯂꯧꯔꯨꯒꯦ ꯉꯥꯏꯔꯝꯃꯨꯀꯣ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯔꯨꯃꯥꯜꯗꯣ ꯀꯥꯎꯔꯝꯃꯤꯅꯣꯕ ꯁꯤ ꯐꯥꯒꯤꯔ ꯍꯥꯏꯃꯤꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯑꯣꯡꯗꯨꯗ ꯕꯪꯀꯅ ꯑꯌꯣ ꯚꯥꯏ ꯃꯟꯖꯨꯒꯤꯗꯣ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯗꯨ ꯋꯥꯈꯜ ꯇꯥꯔꯤ ꯃꯍꯥꯛꯅ ꯃꯟꯖꯨꯕꯨ ꯄꯥꯝꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯈꯔ ꯊꯨꯅ ꯄꯨꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯇꯧꯁꯦ ꯃꯃꯤꯠꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯃꯨꯛ ꯇꯥꯡꯈꯤꯕ ꯇꯥꯔꯦ ꯁꯨꯁꯤꯇ꯭ꯔꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕꯗꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯟꯖꯨꯒ ꯄꯨꯟꯅ ꯂꯥꯛꯂꯒ ꯃꯟꯖꯨꯅ ꯃꯥꯒꯤ ꯔꯨꯃꯥꯜ ꯑꯗꯨ ꯄꯤꯁꯜꯂꯛꯏ ꯃꯟꯖꯨꯒꯤ ꯔꯨꯃꯥꯜ ꯑꯗꯨꯅ ꯕꯪꯀꯒꯤ ꯃꯃꯤꯠ ꯑꯗꯣ ꯇꯩꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯇꯨꯃꯤꯟꯅ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯥꯎꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯒ ꯃꯟꯖꯨꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯦ ꯃꯗꯨꯗ ꯕꯪꯀꯅ ꯑꯣ ꯐꯔꯦ ꯃꯤꯠꯁꯤꯁꯨ ꯕꯦꯔꯥꯅꯤꯀꯣ ꯔꯨꯃꯥꯜꯁꯤꯅ ꯇꯩꯊꯣꯛꯑꯒ ꯍꯦꯛꯇ ꯐꯩꯌꯦꯕ ꯁꯦ ꯑꯁꯨꯝꯅ ꯃꯃꯥꯏ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯟꯖꯨꯒ ꯁꯨꯁꯤꯇ꯭ꯔꯥꯒꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅ ꯚꯥꯏ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯔꯦꯅꯦ ꯄ꯭ꯂꯥꯟꯗꯤ ꯑꯩꯒꯤ ꯇꯧꯔꯒ ꯅꯪꯒꯤ ꯑꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦꯕ ꯚꯥꯏ ꯁꯛꯁꯦꯁ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯛꯁꯦꯁꯐꯨꯜ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯥꯕꯒꯤ ꯋꯥꯔꯤꯅꯤꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯚꯥꯞ ꯃꯦꯟꯗꯤ ꯇꯥꯗꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯚꯥꯏ ꯉꯔꯥꯡꯒꯤ ꯂꯩꯋꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯥꯅꯕꯨ ꯑꯩ ꯅꯨꯡꯁꯤꯕ ꯍꯧꯔꯝꯂꯗ꯭ꯔꯣ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯟꯖꯨꯒ ꯁꯨꯁꯤꯇ꯭ꯔꯥꯒꯗꯨ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯏ ꯃꯗꯨꯗ ꯕꯪꯀꯅ ꯏꯆꯦ ꯃꯟꯖꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯕꯪꯀꯒꯤ ꯋꯥꯍꯪꯗꯨꯗ ꯃꯟꯖꯨꯗꯨ ꯃꯁꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯛꯆꯥꯛ ꯀꯩꯁꯨ ꯇꯧꯗꯦꯅ ꯃꯗꯨꯗ ꯕꯪꯀꯅ ꯍꯦꯔꯥ ꯏꯆꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯅꯤꯗ ꯍꯥꯏꯕ ꯏꯀꯥꯏꯕ ꯃꯥꯜꯂꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯌꯥꯗꯧ ꯂꯩꯔꯕꯅꯤꯀꯣ ꯑꯣ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯅꯣꯠꯕꯨꯛꯁꯦ ꯁꯥꯔ ꯀꯨꯃꯥꯔꯗ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯣ ꯇꯜꯂꯦꯕ ꯀꯣ ꯁꯦ ꯑꯁꯨꯝꯅ ꯃꯟꯖꯨꯗꯨ ꯃꯥꯅ ꯄꯣꯔꯛꯄ ꯅꯣꯠꯕꯨꯛ ꯑꯗꯨ ꯕꯪꯀꯗ ꯄꯤꯔꯝꯂꯒ ꯁꯨꯁꯤꯇ꯭ꯔꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯕꯪꯀꯅ ꯕꯤꯀ꯭ꯔꯝꯗ ꯌꯦꯡꯂꯒ ꯍꯥꯏ ꯃꯥꯏꯕ ꯁꯥꯕ ꯁꯦ ꯅꯪ ꯄꯤꯔꯨꯆꯣ ꯃꯟꯇ꯭ꯔ ꯀꯣꯂꯤꯡ ꯀꯥꯕ ꯑꯃ ꯁꯣꯟꯖꯤꯜꯂꯒ ꯑꯩꯕꯨ ꯃꯟꯖꯨꯒꯤ ꯄꯤꯌꯣꯟ ꯑꯣꯏꯍꯟꯕ ꯁꯦ ꯄꯤꯔꯨꯆꯣ ꯅꯪ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯟꯖꯨꯅ ꯄꯤꯔꯝꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯤꯁꯜꯂꯝꯂꯒ ꯕꯪꯀ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯣ ꯄꯨꯝꯅꯃꯛꯁꯤ ꯃꯥꯏꯕꯗ ꯂꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯟꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯤꯕ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯀ꯭ꯂꯥꯁ 12 ꯂꯣꯏꯗꯨꯅ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤ
ꯑꯗꯨꯕꯨ ꯇꯦꯟ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯕꯪꯀꯒꯗꯤ ꯄꯨꯟꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯊꯣꯛꯄ ꯇꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯕꯪꯀꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ ꯍꯣꯏ ꯒꯥꯔꯤ ꯈꯥꯝꯃꯨ ꯀꯩ ꯀꯥꯟꯗꯕꯗ ꯒꯥꯔꯤ ꯇꯣꯡꯉꯤꯅꯣ ꯍꯥ ꯀꯨꯝꯃꯨ ꯀꯔꯥꯏ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯍꯦꯅꯥ ꯇꯦꯅꯥ ꯑꯥꯏ ꯆꯥꯏ ꯀꯂꯥ ꯃꯨꯂꯥ ꯂꯣꯏ ꯄꯨꯊꯣꯔꯛꯎ ꯑꯃꯇꯪ ꯍꯦꯛ ꯋꯥꯠꯂꯝꯃꯕ ꯂꯨꯄꯥ 500 ꯈꯪꯉꯕ꯭ꯔꯥ ꯀꯔꯥꯏ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯍꯦꯝꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯤ ꯃꯆꯥꯗꯤ ꯕꯤꯗꯤ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯥꯁꯤ ꯎꯈꯤꯗ꯭ꯔꯦꯅꯦ ꯍꯥ ꯕꯤꯀ꯭ꯔꯝ ꯅꯪ ꯑꯣꯏꯔꯦ ꯑꯁ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯎꯗ ꯀꯨꯏꯔꯦꯗ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯄꯍꯤꯡ ꯅꯪꯗꯤ ꯕꯤꯗꯦꯛꯀ ꯑꯣꯏꯔꯝꯃꯤ ꯌꯥꯝ ꯄꯣꯁ ꯇꯥꯔꯝꯃꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯕꯛ ꯆꯪꯕ ꯀꯨꯏꯗ꯭ꯔꯤꯗ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕꯅꯦ ꯅꯪꯁꯨ ꯆꯪꯉꯁꯤꯗꯅ ꯍꯧꯖꯤꯛ ꯑꯃ ꯌꯣꯜꯂꯤꯕꯅꯦ ꯑꯁꯦꯡꯕꯗꯅꯦ ꯑꯩꯕꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯐꯔꯅꯤ ꯑꯩꯒꯁꯨ ꯄꯨꯟꯕ ꯍꯥ ꯚꯥꯏ ꯅꯥꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯗꯨꯒꯅꯦ ꯕꯤꯗꯦ ꯑꯣꯏꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯑꯣꯏꯅꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤꯍꯦ ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯍꯣꯠꯅꯔꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯟꯊꯧꯗ ꯑꯃꯨꯛꯇ ꯍꯪꯉꯛꯈꯤꯒꯦ ꯚꯥꯏ ꯕꯤꯀ꯭ꯔꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯇꯣꯞꯄ ꯈꯔ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯊꯤꯌꯨ ꯁꯤꯗꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯅꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯗꯥꯏꯅꯦ ꯍꯣꯏ ꯇꯝꯃꯦ ꯑꯗꯨ ꯍꯩꯇ꯭ꯔꯦ ꯀꯥꯟꯗꯦ ꯑꯩ ꯕꯕꯥꯗꯅ ꯍꯪꯉꯒꯦ ꯑꯗꯨꯒ ꯄꯥꯎꯗꯣ ꯄꯤꯔꯛꯀꯦ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯄꯤꯔꯛꯀꯦ ꯁꯦ ꯍꯥꯏꯔꯛꯀꯦ ꯅꯝꯃꯨ ꯚꯥꯏ ꯕꯪꯀ ꯅꯪꯒꯤ ꯐꯣꯟꯁꯤꯗꯤ ꯀꯦꯆꯧꯗ ꯂꯥꯛꯑꯕꯅꯤꯅꯦ ꯁꯦ ꯍꯥꯏꯔꯛꯑꯣ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯑꯣ ꯅꯝꯃꯒꯦ ꯃꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯁꯩ ꯍꯧꯅ ꯈꯣꯡꯂꯒ ꯂꯥꯛꯄ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯦ ꯍꯥꯏꯔꯛꯑꯒꯦꯁꯦ ꯑꯁꯨꯝꯅ ꯕꯪꯀ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯅꯝꯕꯔ ꯂꯧꯅꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯄꯥꯗ ꯊꯕꯛ ꯂꯩꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯈꯤ ꯑꯁꯨꯝꯅ ꯇꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅꯁꯨ ꯌꯥꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯗ ꯍꯥꯏꯕꯗꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯁꯨ ꯌꯥꯈꯤ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯕꯤꯗꯦ ꯑꯣꯏꯗꯨꯅ ꯊꯕꯛ ꯀꯥꯕ ꯍꯧꯈꯤ ꯃꯍꯥꯛꯅ ꯊꯕꯛ ꯄꯨꯔꯛꯄ ꯊꯥ 3 ꯁꯨꯔꯛꯂꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯕꯤꯀ꯭ꯔꯝ ꯕꯪꯀ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯐꯝ ꯑꯗꯨ ꯃꯤ ꯏꯆꯤꯛ ꯆꯤꯛꯏ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ ꯑꯔꯥꯞꯄꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝꯗ ꯃꯩ ꯊꯥꯟꯕꯗꯤ ꯎꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯁꯣꯂꯔ ꯂꯥꯏꯠ ꯑꯃꯗꯤ ꯊꯥꯜꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯕꯤꯀ꯭ꯔꯝ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯄꯨꯜꯂꯤ ꯑꯇꯩ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯖꯤꯞꯁꯤꯗ ꯐꯝꯃꯒ ꯂꯩꯕ ꯌꯥꯎ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯐꯥꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯟꯖꯤꯜꯂꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯃꯤ ꯑꯃ ꯂꯥꯎꯕꯒꯨꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯀꯟꯅ ꯇꯥꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯅ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯃꯗꯤ ꯐꯠ ꯂꯥꯎꯅ ꯂꯦꯞꯂꯝꯂꯒ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯈꯤ ꯃꯗꯨꯗ ꯕꯪꯀꯅ ꯀꯅꯥꯝ ꯎꯗ꯭ꯔꯕꯣ ꯚꯥꯏ ꯕꯪꯀꯒꯤ ꯋꯥꯍꯪꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯪ ꯈꯪꯕ꯭ꯔꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯦ ꯈꯪꯉꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯇꯥꯔꯛꯈꯤꯅꯤ ꯃꯁꯤꯗꯤ ꯈꯔꯕꯨ ꯐꯔꯤꯌꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯅꯇꯨꯡꯗꯒ ꯇꯞ ꯄꯥꯏꯔꯛꯈꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯊꯥꯞꯄꯗ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯑꯃꯝꯕ ꯑꯃꯗ ꯁꯠ ꯂꯩꯁꯤꯟꯅꯩ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯐꯥꯅꯕꯒꯤ ꯁꯦꯝ ꯁꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯜꯗꯃꯛ ꯇꯥꯏ ꯌꯧꯕꯗꯤ ꯁꯨꯡꯌꯧ ꯌꯧꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯇꯥꯔꯝꯕ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯥꯈ꯭ꯔꯤꯕ ꯒꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯥꯀꯟ ꯑꯃꯗꯒꯤ ꯍꯥꯏꯕꯗꯤ ꯌꯦꯠꯂꯣꯝꯗꯒꯤ ꯇꯥꯈꯤꯕ ꯒꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯣꯏꯔꯣꯝꯗ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯩꯅꯣꯅꯦ ꯂꯝꯕꯤꯁꯤꯗ ꯐꯥꯎꯔꯒ ꯆꯠꯀꯗꯕ ꯒꯥꯔꯤꯁꯤꯅ ꯂꯝꯕꯤꯁꯤꯗꯁꯨ ꯆꯠꯈꯤꯗꯅ ꯀꯃꯥꯏꯅ ꯑꯁꯣꯝ ꯌꯧꯈ꯭ꯔꯤꯕ ꯑꯗꯨꯒ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯁꯨ ꯂꯥꯏꯠ ꯊꯥꯟꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯗꯨ ꯄꯨꯡꯉꯛ ꯉꯛꯏ ꯍꯟꯗꯛꯇꯤ ꯃꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏ ꯍꯟꯅꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯤꯀ꯭ꯔꯝꯅ ꯕꯪꯀꯗ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯕꯪꯀꯅ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ
ꯑꯃꯨꯛꯇ ꯑꯗꯨꯒꯨꯝꯕꯁꯤ ꯇꯧꯔꯛꯇ꯭ꯔꯤꯕꯅ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯕꯤꯀ꯭ꯔꯝ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ, ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯏ, ꯇꯥꯕꯗꯤ ꯇꯥꯗ꯭ꯔꯤ꯫ ꯃꯗꯨꯗ ꯕꯪꯀꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯏꯁꯥ ꯉꯝꯗ꯭ꯔꯕꯣ?" "ꯈꯪꯗꯦ ꯚꯥꯏ, ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯍꯥꯟ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯏꯗꯅ, ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ, ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯗꯨꯝ ꯇꯧꯔꯛꯈ꯭ꯔꯕꯅꯤ." "ꯑꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯗꯥꯛꯇꯔ ꯀꯩꯅꯣ ꯑꯃ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯣ?" "ꯍꯌꯦꯡꯁꯦ ꯑꯩ ꯇꯥꯟꯅꯔꯒꯦ, ꯉꯁꯤꯗꯤ ꯅꯪꯉꯔꯣꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀꯁꯨ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯇꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯣꯝꯆꯥꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯕꯤꯀ꯭ꯔꯝꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯖꯝ ꯖꯝ ꯍꯩꯊꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯑꯗꯣ ꯄꯥꯊꯔꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ "ꯇꯥꯃꯣꯗꯤ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝ ꯏꯉꯛ ꯉꯛꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ "ꯑꯩꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕꯅꯤ, ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯨꯡꯗꯥꯡꯁꯤꯗ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯕꯤꯀ꯭ꯔꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯩꯅ ꯆꯪꯂꯛꯄꯗꯗꯤ ꯎꯈꯤꯗꯦꯗ." ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ "ꯇꯥꯃꯣ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯅꯨꯡꯇꯤꯒꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯜꯂꯛꯑꯦ. ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯜꯂꯝꯕꯅꯤ." ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯈꯔ ꯊꯥꯖꯗ꯭ꯔꯗꯨꯅ "ꯑꯣ, ꯌꯨꯝꯕꯨ ꯀꯥꯏꯗꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ." "ꯑꯗꯨ ꯇꯥꯃꯣ, ꯅꯣꯡꯁꯨ ꯈꯔ ꯍꯥꯡꯉꯝꯃꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯅ "ꯑꯩꯁꯤ ꯄꯪꯉꯤꯅꯤ, ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯣꯡꯒꯥꯜ ꯈꯪꯍꯧꯕ ꯌꯥꯏꯅꯤ." ꯃꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯔꯞ ꯀꯥꯈꯠꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯔꯞ ꯇꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯪꯀꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯪꯀꯅꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ "ꯚꯥꯏ, ꯅꯨꯡꯗꯥꯡꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯋꯥꯏꯇꯤꯡ ꯁꯦꯠꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯃꯗꯣ ꯍꯦꯂꯣꯏꯒꯗꯣ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤꯗꯨ ꯐꯤ ꯑꯉꯧꯕ ꯁꯦꯠꯇ꯭ꯔꯥ? ꯍꯥ?" "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯁꯦꯠꯂꯦ." "ꯇꯣ, ꯑꯗꯨꯅꯦꯕ, ꯃꯗꯣ ꯂꯥꯏꯅꯤ, ꯂꯥꯏ ꯀꯥꯟꯗꯦ꯫ ꯑꯩꯅ ꯈꯪꯕ ꯃꯥꯏꯕ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ꯫ ꯅꯪꯅꯦ, ꯂꯥꯏꯅ ꯆꯦꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ." "ꯚꯥꯏ ꯕꯪꯀ, ꯅꯪꯅ ꯑꯩ ꯊꯥꯖꯗꯕꯁꯤ ꯐꯖꯅ ꯊꯥꯖꯗꯕ ꯖꯥꯠꯅꯤꯍꯦ꯫ ꯑꯗꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯩ ꯈꯪꯕ꯭ꯔꯥ? ꯈꯨꯐꯖ ꯑꯃꯅꯤ ꯈꯪꯉꯕ?" "ꯑꯣ, ꯁꯣꯏꯗ꯭ꯔꯦ, ꯃꯗꯣ ꯍꯦꯂꯣꯏꯅꯤ, ꯁꯣꯏꯗ꯭ꯔꯦ꯫ ꯅꯪꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯥꯏꯕ ꯑꯃ ꯇꯥꯅꯧ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯅꯦ ꯂꯝꯕꯤꯗꯅꯦ ꯑꯃ ꯇꯧ ꯂꯩꯔꯝꯅꯤ, ꯈꯪꯉꯕ꯭ꯔꯥ?" "ꯚꯥꯏ ꯕꯪꯀ, ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯆꯥꯔꯦ ꯀꯩꯅꯣ ꯑꯩꯕꯨꯗꯤ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯒꯨꯂꯤꯗꯣ ꯆꯥꯁꯜꯂꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯅꯦ ꯁꯣꯏꯗꯅ ꯕꯖꯥꯔ ꯌꯧꯈ꯭ꯔꯅꯤ." "ꯍꯩ, ꯑꯉꯥꯡꯕꯗꯨꯗꯤꯀꯣ ꯍꯪꯒꯄꯥꯟꯗꯣ ꯑꯃꯨꯛ ꯆꯥ ꯂꯩꯔꯝꯅꯤ." ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯑꯉꯥꯎꯕꯒ ꯇꯥꯍꯜꯂꯦ꯫ ꯀꯌꯥꯗꯅꯣꯕꯁꯦ?" ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯪꯀ ꯋꯥꯔꯤ ꯁꯥꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯁꯨ ꯕꯤꯀ꯭ꯔꯝꯗꯨ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯗꯨ ꯇꯁꯦꯡꯅ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯕ ꯍꯧꯅꯗꯦꯗ." ꯑꯁꯨꯝꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯅ ꯉꯔꯥꯡ ꯅꯣꯡ ꯊꯨꯞꯈꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯈꯤ꯫ ꯑꯗꯨꯒ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯅꯨꯡꯇꯤꯒꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯏꯅ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯒꯤ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂꯅꯦ? ꯐꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯀ꯭ꯔꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ
ngasisu ngarangki matawgum tunglomdagi nupi aduna tamo kana ngairino haina hangai maduda Bikramdu khangpe khangna nangdi kabaina tungda leramiba hojik aina lakpatadi lehugadaine as tamo sidi mitsi phajana ngawbajani he asuk changol leriba ibu udi hekta hayaba as khangdada ado nangdi nosu tabanate kedoramino sida kana ngairamino aibudi lairiye tamobu kana ngairino aibudi mi ama ngairine ado nangdi aisu mi ama uningba ado ngairamine hujikti yare changani uraba haise ure masi hairba matung nupi ado numi ngarang mana sakhiba domda amuk chakhrei maduda Bikramna asibu bai bangkana heluini haisibu chumlungradane as mawalo ya ponte da aidi amukasu kawine thongal khangge tawbuni as ahekta kaw asomna khallaga Bikramna ngasisu gari adu start parap tawduna nupi aduna sakhiba domda tanarei adubu nupi ado ngarangi matawgum leiramdrei manak adai de leriba thongal sing aduta cheptha yengki adubu nupi adudi ukhidi masidagi Bikramdu sakna chakna yumda halakhi mayum jawraga phamungna longna hiplaga khalli mabu tasingna laiwaramudane kaigino mana aigi tungda hek leramise fai khang hayengdi waiting setuda changjengedane hana koyeng yengge as nongsi parap ngalaningi he asumna khana adumak tungkrei masigi matung mathangi nonganbada ngasisu Bikramna bangkada ngarang sunupi ado thengnai haiduna wari sari aduga nupi aduna aisu ngairami haina bangkada haiki maruda bangkana as bai nang tasengna ngawre nangsu khallaga yengune mara nangi natungde hek leiramidu nangsu khalloba o pharene adu waragana ibane chalaga leirusi adu waradi nangsu thajaredana ngomoi nang adum wungno maiba yeningadi aiga chaminasi aduga nupidu yengbagidi aidi ngamoye ngamda tu una adu am thajadaba adu amna kiba nupa nabu o kiye aidi ne yamki nungdang da su thengnaba phi su angouba setba nupi butubu yenguse ne ngawre ko nang phajana ngawre bangka nang na hairaga nisingdai nang na masi laini aduna phijol angouba adum setkani haidaine mado lali mase lai suga nati ngarang di mase angang baselai khangaba o phare nabani kuna jaro buttu ga kuna raga ne putpu o ai mane kari ta habi ranu ko masidi asumna makoi ani ngasi su waris naduna mari yetna ke mastige matung numit tari Bikram ngasi su waiting set aduda magi gari adu thaujillaga lei aduga waiting set aduda koilei leiduna jengi kanasu laikidi masidagi mahakna nupi adubu ngaiki asomna asum ngairakpada numidangi pung tare tarak lei matamadu phawba nupi ado lakhidi masidagi Bikramna bangkada phone tawduna bai nupi do ngasidi lakti kedurabuno khangdi ni bai nang ne yumda ne yama thuna halu nang se asiba thawai amana sele aidana ne maibana harakani ko nang di karam kada yemuriba vai aina lawriba nupi se maibini laibungda chalaga lai seba tawbudubudi nati ado aina nangi maramda yengbadane nangse thawai amana sele na haire ai hayeng noida laki aduga lai pharamse as yare nangi karando amta ngaiko nga han khaidi sugumba ka sita hek lakpaneba ngasidi laktim lambi da accident ga thura jalo khangdeba as lore yamna wabi khrabi mawngni ne hai kade yum halo ko ai imanaba kharaga puli ngai halaraga e muk toroke maduda nang yumda leramgata ba thame ko asomna hainaraga phone du thamnarei masidagi Bikramna karirone bangkana hairisibo as kyanga ta phonte da asomna khallaga mahana gari ado start tawraga nupi aduna hek chakhiba domda lai aduga mana adai da leramba mi singda hangi tamo swai da leiba nupi ama masaka su yamna fajabi phi angoba hek setpa nupi ama khangbibra mana di swasidagi ni hai ibungo maming di khangbro maming di khangdebo o maming khangdana thiribani ne phangan ado mioi mitogdi kamdoge mase mi ngawe
masamsu sangbane wa ngangbada numi toraga wa ngangbane hai adudi aina singnaba ma leire asumna ahan aduna wa haineramlaga manak alane leiba nupa masa amada hai hemba nui che mimi gi photo yaubro au yawe amta poro asumna hanaduna hembana magi phonda yauriba mimi gi photo adu bikram yenghali iyamba sigi nupi siro asumna haibadagi bikramna yengbada maga thinariba nupi adu oiramki maduda bikramna mane sigi nupi sine asumna mayamda maga thinariba nupi adu masak takhi maduda bikramgi manakta lairiba missing aduna masidi bungo ngasi suraj kon khibanine nanga thinariba misidi mi nate laini ne mayamgi waduda bikram du khangi karino haisibo asengbro nanga thajadragane tu asigi yumse magi yumni masida changagane yengo adoi bungo nangbu maga thinarasi kayam kuirage khura ngaha nong taban numitudagini aduga ngarang su thingnai ngasi khaktane thingadaba adoi bungo yengu magi yumda changagane yengu asumna mayam aduna haibadagi bikramdu mimi gi yumda lai atuga mahanga lakpadadi mi mayam ama yum aduge sangoida sak chaduna leirami bikramna changsin baduda ahan namana kana hangmunoi bungo maduda bikramna yum sibu mimi hoigi yum oibirabra mani kari leirei bungo aisi kai haidino khangre ngasi magi sorani harisibu sumi bungo sangoida mayam ama sak sari basai magi surat ki ngatang libani ado ibungo na kanano ne mimiga kari mari thumnabanu bikramdu ahan aduna hanglibato amta khulamdana aduma wan thakri masidagi makhoi miyoi khara chensil laktuna mahako laikan nakhi bikramna wakhal tarakpata mahak hospital da leiramki manakta magi mama mapa amati bangkasu leirami maduda bikramna bangkada bai ai kamaina hospital da leiramino asumna hanglubada bangkana aina ngarang nangse yum jorabra hangiadana phone tawada mi amana paire maduda nangse wan tharaga leire haibadagi aina mafam aduda laklaga nangbu hospital da pukhlakli basini fare hojikti hokratana lai khoramasi aina haidro nangna thenaridu lai sodana oiramganena hojikti aigi khayata taramani ne ho tare khayata ga nati khanaw yore masidi asumna makhoi wari wotai kaya tanaduna matamato hauki bikramda bangkana yumda parap hallo ngaihak leraka torakpada yumda leirangada bani haikibagi matung inna phone toraki maduda nupa amana phone ado wakhatlaga wari sanaraba matung bangkabu hospital da porakhibani miyoi sing aduna hana yumgi miyoida paw piba yabani adubu makoina bikramgi phone ado yenglubada password thamlambadagi pikhidabani asumna bikramdu hospital dagi putharaklaga yumda laitin khara khoirambadagi karisu tawrakhidrei aduga makoina duty tawringaida takhiba makhol amati karigumba ama ukhiba aduga bikramna mimi thinariba siga marilinade asumna bikram tinyat layattanaba lai khoiramduna nungaina kaisu tawduna laikhrei tasengmani surat sondringai sikhiba migi thawai asi laikai adugi mi singna uba yawi amadi siragadaba migi thawaisu uba yawi masi asengba thodokni thodok asi thengnaba mi phana yamna yawri aduna laitin phataba butbret haibasi lei laibu thadaba tawbiganu aduga maromda ka hena thajarabasu phatti hainaba lei kibu kirabadi santhida khangi wari asi matang asida loijari wari asida soikiba lankiba wahi wata kebik tabiri basingna puchal saungna nga pigani